ꯍꯥꯏ ꯃꯌꯥꯝ, ꯑꯩ ꯉꯁꯤ ꯄꯥꯟ ꯏꯔꯣꯟꯕ ꯑꯩꯅ ꯆꯥꯅꯤꯡꯕ ꯄꯥꯟ ꯑꯅꯧꯕ ꯊꯣꯛꯄꯅꯦꯕ. ꯄꯥꯟ ꯏꯔꯣꯟꯕ ꯆꯥꯒꯦ ꯇꯧꯔꯤꯅꯦꯕ. ꯑꯗꯨꯗꯒꯤ ꯁꯤꯒ ꯑꯥꯝꯂꯦꯠ ꯑꯃ ꯍꯧꯕ, ꯑꯗꯨꯗꯒꯤ ꯁꯤꯗꯅ ꯁꯣꯏꯕꯨꯝ ꯉꯧꯕꯗꯣ ꯎꯗꯤ ꯎꯗ꯭ꯔꯦ ꯁꯣꯏꯕꯨꯝ ꯉꯧꯕ. ꯑꯗꯨꯒ ꯁꯤꯗ ꯁꯂꯥꯗ ꯑꯃ ꯂꯩꯔꯦ. ꯑꯗꯨꯗ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯔꯛꯑꯒꯦ. ꯑꯗꯨ ꯆꯥꯔꯛꯑꯒꯦ ꯍꯧꯖꯤꯛ. ꯂꯦꯝꯃꯨꯔꯦ. ꯑꯩꯗꯤ ꯅꯨꯡꯁꯥ ꯁꯥꯕꯩ ꯃꯈꯨꯠꯁꯦ ꯍꯥꯝꯃꯦꯕ. ꯍꯥꯎꯗꯣꯏꯅꯤ. ꯑꯩꯈꯣꯏ ꯆꯥꯛ ꯀꯧꯁꯟꯒꯤꯅꯨ. ꯆꯪꯉꯣ, ꯆꯥꯛ ꯀꯧꯁꯟꯒꯤꯅꯨ. ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯔꯣꯏ. ꯃꯈꯣꯟꯗꯣ. ꯑꯗꯨꯅ ꯀꯛꯄ ꯅꯨꯡꯉꯥꯏꯇꯦ. ꯁꯦ. 와, 쫄아. 하위 봐, 이거 보자. ꯍꯟꯗꯛꯀꯤ ꯑꯍꯥꯟꯕꯅꯤ ꯄꯥꯟ ꯏꯔꯣꯟꯕ ꯆꯥꯏꯁꯦ. ꯍꯟꯗꯛ ꯆꯍꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯩ ꯄꯥꯟ ꯏꯔꯣꯟꯕ ꯌꯥꯝ ꯄꯥꯝꯃꯦꯕ. ꯃꯊꯦꯜꯁꯤ ꯌꯥꯝꯗ꯭ꯔꯦ, ꯅꯨꯡꯁꯥ ꯁꯥꯃꯟꯈꯤꯗꯅ ꯈꯨꯠꯁꯥ ꯑꯃ. ꯂꯣꯏꯃ.
응. Thôi, tay rồi. Ai 반 통보디가 반 통보 플레이버가 내가 반 통보디 이러면 반 통보 사는 거 봐요. 아니야. 망. 와. 나게 좋다야. 반 이런 것을 어디가 통보 약 말. 그런 약 말. ai thùng làm sao đi không dậy rồi lùi em mày chào ba rồi ngasi 계속 못해 ꯑꯗꯣ ꯂꯣꯏꯁꯜꯂꯒꯦ ꯃꯇꯥꯡꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯌꯥꯝ ꯁꯥꯡꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯁꯥꯕꯁꯦ ꯌꯥꯝ ꯁꯥꯡꯕꯁꯨ ꯉꯝꯗ꯭ꯔꯦꯕ ꯑꯩꯀꯣ ꯑꯗꯣ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯦ ꯍꯥꯏꯗꯤ ꯂꯥꯏꯛ ꯅꯠꯇꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯗꯒꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ 500ꯁꯨ ꯌꯧꯕ ꯉꯝꯖꯗꯣ 500 ꯌꯧꯗꯣꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯆꯥꯡꯅ 1K ꯌꯧꯍꯟꯕꯤꯔꯣ ꯍꯥꯏꯗꯤ ꯉꯥꯏꯕꯗꯣ ꯋꯥꯔꯦꯕ 1K ꯈꯔ ꯌꯧꯍꯟꯕꯤꯔꯣ ꯃꯌꯥꯝꯅ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯜꯂꯒꯦ ꯕꯥꯏ ꯕꯥꯏ